Security gi lanfam sing thingnaba Syria gi forcingna Shaweda amuk hanna sangkhrei Druze amasung Belgium tribe singi region asida nauna kankhalagliba lan asi thingnaba Syria gi security forcingna Druze majority na namna tariba city Shaweda amuk hanna deploy taunaba sem sarai haina phongdorakhrei Gaza Strip ta Israel gi attack amana Almewasi gi tents settling amada Palestine gi mioi kaya ama sogan khre loinana attack asina asobo mai sakpagi thodok amasu thogan khre amasung yamdrabda mioi manga si khre loinana maduda angang singsu yauri haike Gaza da numit khudingi sibagi masing asi makhata ne hengalakli ngasi ayuk Palestine gi enclave ta Israel na sathrakhiba attack singda yamdrabda mioi tara si khre loinana Israel ga Gaza ga amata ngairaba Catholic Church ta sathakhiba attack aduna maram oiraga mioi ahum siki amasung yamdrabda mioi tara hena asoka pan nangan khibagi matangda yaningdaba phongdonarakhre